आर्म फोर्सेस स्पेशल पावर्स एक्ट लौथोकदबनी हाइना सही तरा तरुक हेना तरा हेलकलबी इरोम चनु सरमलागी खोंजंग हंदोखरे मिखल थेंगनरगनी हाइख्रे यूथ सिंह अहेंब थौदांग लौदुना कांग्रेस सरकार अमुक हलक हंदुना वालौरिबा थबक सिंह लोइसिनबा अमसुंग तंगुलेताब लमदम अमा ओहेंसी हाइना चीफ मिनिस्टर ना फोंदोखरे अमदी मियोय खरना कुदोंग ताबा लौनबा होनबदा चिंगतम अनिगी मरक्ता तोखाइनबा सिंबनी हाइना डेप्यूटी चीफ मिनिस्टर गायखंगमना फोंदोखरे खरंजरे आईएस3 पावनी ताबिरबा सिंह मुतराम नोचरे हौजिबा पुगेबा पाव मणिपुरगी आर्म फोर्सेस स्पेशल पावर्स एक्ट लौथोकदबनी हाइना सही तरा तरुक हेना चरा हेलकलबी इरोम चनु सरमलागी खोंजंग हंदोखरे मिखल थेंगनरगनी हाइख्रे ngasi upung tara mathoirom tabada cherap कोर्ट लेबा चीफ जुडिशियल मैजिस्ट्रेट इम्फाल वेस्ट के लमखान पाव तोनसिंगी कोर्ट ता पुथोखरे कोर्ट ना पीआर बोंद थादोखरे ngasi सरमलाना कोर्ट तगी थोरकलबा मतुंगदा मागी चरा हेंबगी खोंजंग हंदोखले मिखल द थेंगनदुना मियामगी मिहुत ओइरबा मतुंगदा मणिपुरदगी अफसा लौथोकनबा होटनगनी हाइना पावमिसिंगदा फोंदोखरे ऐतिहासिक आर्म फोर्सेस स्पेशल पावर लौथू है चरा हेंदू लादी शर्मिला हाँ लेखे लेखिद्रे मरुना कोर्ट पुथोल हानगी फिर लेखे फिर चरा हेंब तोलगनी मखा ताना तोहान पॉलिटिक्स चंब डिमांड की चंगने है फिर लेखिद्रे मरुना पीआर बोन साइन तौखिबना लुपा लिसिंग तरा की पीआर बोन साइन तौर इरोम चनु शर्मिला कोर्ट की रिलीज तौखे हजे तोहान तोहान शर्मिला कन लुमना सपोर्ट तौर खोजन क्या अरब तारे इमा इबल क्या वाना नुना तपगन पगदम की और करम केंद्र करम राजनीति दौड़ चलगा मिखल थेंगदी नगा फिर चाक चाब लूमरी करम कान लोकदे चप चाब खंगे कैमरामैन मना गगन इनोग लोना जित निंगंबा ISTV न्यूज चराको कॉम्प्लेक्स उलिपुर चरक्सिदा सरमिलाना ngasi nungsil pung mariga minute 15 tabada sahi tara tawrom mayada karisu tartraba matung khohi khara James ke security ward mamangda paumi singi mamangda tangkhre ngasi nomani security na sinba mafamda lekhigani masigi matungda kadaida leigani haibadu mahak masana lepchagani hare youth congress lakadaiba mikhala sida youth singna ahenba thodang loduna amuk hanna congress sarkar lakhanduna हौजिक वालौरिबा लोइसिनदबा थबकसिंग अमसुंग तंगदुलेताबा लमदम अमा ओहेंसी हाइना चीफ मिनिस्टर ओकम इबोबिना हुमुद्रा मरि सुबा भारत थादोउ अंदलोन इंसिंग थरम अमसुंग यूथ कांग्रेस डे की थरमदा हाइख्रे एनपीसीसी अमसुंग एमपीवाईसीसी ना सिंदुना कांग्रेस भवन दा पांगथोकपा थरम मदुदा मांगना मखाताना फुंगदोखिबदा कांग्रेस ना सही 15 रोम सरकार पाइदुना मियामगिदमक थबक तौदुना तंगदुलेताबा शासन लेहनबा ngamliba asi Manipur Pradesh Youth Congress Committee gi karmi singna kathokpaga loinana प्रजागी इहुल खंगना थबक तौबा ngambadagini youth na kunai amagi yangleng saruni hainariba asi hena mapangal kalhanaba honasi haiki ngasi mangda lengsin beriba youth congress ki ekhoi gi karmi mayam naharon mayam puna maksing se nakhoi puna makse hayenge ekhoi gi party gi hayenge ekhoi gi state ki nation asigi noi pillar oi gadoribani aduna nakhoi puna makta ekhoi appeal taujari कोई लाइरिबा स्टेट गवर्नमेंट असिनसु कोई नोई मयांगी हयेंगी फ्यूचर की दमकदा अंगम बथापता कोई होटनदुना कांग्रेस पार्टी असि हेन मपांगन कंखननबा कोई पुनमक ऑर्गेनाइज तौमिनदुना लाकदोरिबा नेक्स्ट की स्टेट असेंबली इलेक्शन से कोई चिन्ह खतन हाइबन तब मतम सोइदुना लाकनी कांग्रेस ना स्टेट सिदैदा सही 35 शासन तौरपसे मसीदा करम एसेट क्रिएट तौरे हाइजन बनतेको हाइजन बनतबा मसी मतम मम लाकनी नाइबियु सुंसोय सोइदना कोई कांग्रेस की स्टेट गवर्नमेंट सिना कई मणिपुर की प्रजा की
दमक्तदा अंगम सेवा तौजख्रे करी करी तौख्रे हाइबसे मसी सुंसोय सोयदना इलेक्शन ममांग कोई मयाम मणिपुर की प्रजा सिंह सी मखैदी अखोई विथ ऑल डिफिकल्टीज सिंखैदी अखोई तौजख्रे हाइबसे मसी मणिपुर प्रजा सिंह मतम चाना कोई खंगन जगनी ngasi ki thamadu da deputy chief minister Gaikangam MPCC ki president Tian Hauke minister parliamentary secretary MLA amadi congress ki karmi kayana saruk yakhe Mahatma Gandhi amasung congress ki quit india movement da saruk yakhiba singi mafam da ikai khumnabut ke Manipur Pradesh congress ki souvenir amasu phongke president Tian Hauke na youth congress asi MPCC ki oina yamna maru oiba amani masibu mapangal kangkar hanba haibasi mathau tai haike All India Youth Congress Committee की National Secretary अमसुंग मणिपुर की इंचार्ज दयान हुसैन Youth Congress Day की थवमसी केंद्र खुदिंगदा पांगथोक्तुना Youth Congress ना करी तौरी मसीगी लुचिंगबा सिंगे पांदम करीनो हाइबदु खंगनदुना Congress पु मपांगल कगत हंसी हाइखे This kind of program is going on all over the country, from Kashmir to Kanyakumari to Northeast, everywhere this program is going on. Rajiv ji wants and what he has done for this country. Today Manipur has started this program from one assembly. We expect the same to be done from all assembly. I will request the Honorable MLA sir, Minister sir to give cooperation to our Youth Congress workers to organize this kind of program. Nimidasiga Merlina BT Rota Labour MPCC office tagi Thawal Fawa na singi oiba motorcycle rally amasu Chief Minister na lamthake Manipur asi ching amasung tam ani pulaga oiribani masida mi khana khudong chaba launaba honabada ching tam ani ki marakta tokhaina ba sinbani haina Deputy Chief Minister Gaikangam na phongdukre Jingmelong de Laiba Travel Research Institute ta pangthokpa Autonomous District Council Tamilong gi nauna khalaba member Paulontri Rongmei amadi Satkojang Kipgen anibu thagat pa phongdokpagi thoramda Deputy Chief Minister na wafamasi phongdokhibani Tharamadida Hilaria Committee ki Vice Chairman Kikonbo Tamilong gi MLA Jamhelung Panmei ADGP Dongel amadi Tamilong gi ADC member Singsu Sargyakhe Gaikangam na makha tana phongdokhibada government asi tam khaktada sengat sagatuna leire haina mi kharana phongdokpa si laibak thibani Chief Minister Okami Bobina Luchingba government asina Manipur gi Kachin Koya Sinthungna lenga ki mami tahangadabani haiba wakhalolda thabak thoram kaya paikhali Haksel Mahimasing Mai ising khaktanatana Singi district khudingmakta sagaliba mini secretariat asi tampaki DC singna phamliba office sing asiga sangamnabada asukimati khenare masina takpadi singda sumapung phana sengat sagali taklabani haike Sing khanbidre ingidre tam khanbidre ingidre haiba koi ching tam divai masi leinaba amati widen tonaba hill and valley divide tonaba nuwa hotba leitaba nati adugumadu akoi mikumna singna adu algumari ga thaidokadabani izani Arunachal Pradesh ke Hangi Chief Minister Kali Khopul ngasi ayuk Itanagada leiba mahaki mayumda siduna leirame atopa media ki report khradari mahak heng togduna sirambani hari mahak masagi chahi 93 sukre thodosi ki matangda police na thizimbagi thabak sathakre Singjamai Police Station ki manung sanba Khagempali hudrom lekai da ngarang numidang pung 10 minute 55 rom tabada bong mama pokhaikre thodosi Khagempali hudrom lekai da leiba hudrom chawba hudrom babu amadi Iron Industry Tawiba Laisham Mangigi Tainafamgi Gate Mayadane Bom Pokai Baduda Mi Aso Apandi Yaudrabasu Yungi Paklang Thunagi Glass Kara Amang Atatuan Ki Thodosi Matang da Rims ki Operation Theater da Assistant Oiba Sawuna Thawangasi Terrorist ki Thawungi Atamana Hatlagi Haina Tawu Mali Tungda Amukhana Tawigan Haike Nana mo ji to na to wa adena kan to giwang ga ta thanong ga da tu wang ma da thanam ma wang ga si di mi yum mai ne yum ma bu ya thongjin ni kan thongjin ma pa da thanam ba ji apang ba angaw go wa ne ang ma ja bi cho police pok to ro ba si chi atam nana bra bri to ga to ro imung ga hatu ke hai ra adena na ka mo ni ji na ban lai ra mo ji terrorist ra adena lal ho ra lal ho go ro na lal ho gi mi wong ga to gi ba si di terrorist ka cha ma na re ba Angang TV yang ini asumda aku makhluk dah kita kena dalam bagi angang macam tak kakak kibai tu pun nak terus angang tu pun sudah ni pulak sudah. Matung sih dia tu aku nak pernah yang hari tu tahu dah ni dah tu.
फने याना हाइदना ngah laitana haidra chi tawbinu mirap ta tawbinu ai mayam thamnam madu natre bachidi raburi ata ayo bine bachidi Food Security Act asi niyam chara helendana bani MLA singi rasniti sanafam nati haina Konthongzam Local Council CPI na thadorok pachal amana khanglakle Food Security Act pu khlai oina sizinaraga rasniti gi khudong chaba launaba kona duna leire miyamna adugumba anemba rasniti tawbasingbu warakpa matam oire haire Howzit atena be amtolok jari India ki ahanba National Award di Government of India na piba Silver Dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol Loktak Industry Industrial State Takiel da contact taudiu Osa pain relief ointment khwang naba ok sikpa tang sikpa phuna bu singda sinaba yarba lipsam kumna puthok saba osa Changi labor solak padagi producing aktaba akcham choktarba tumba chaba yaraktaba khong hama nungayaktaba singidabak amatta ngayaba upaidi Jolib syrup amasung Jolib capsule bu changi sinabiyo प्रधानमंत्री कौशल विकास योजना की सेंथंग मखादा JCRE Skill Solutions ना लेमना मिंग चनबगी खुदोंग चाबा पिजरी हाइरिबा कोर्सिंग दुदी apparel और dress making अमदी assistant beautician नि खुदोंग चाबा सी लविनिंग बसिंगना अकुपा मरोल की दमक थांगमैबन मैसनाम लेकाय opposite town ground द लेबा JCRE Skill Solution की ऑफिस द लेक्सिन बिराउ नत्रगा कॉल तो बिराउ 7085051125 Break matung na mutaram nokchuri Miyang gi musing na miyang gi damak thadar iba sentham sing thamoi seng na sijinarabadi mafam khuding mak sakhut kani haina Langthaba Kendra gi MLA Karam Syam na phungdokre ngasi mahang na Kendra sigi mut oina chahi mari tha taruk surokpaga loinana mahang na senggaliba sakhut thawrang gi thabak sing yengsinbada wafum asi phungdokhibani khongjat adugi mangoina na mahak ki mayumda pangthokhiba achamba thoram amada mahak ki mapok nimit thoramga mari leinana ahal oiraba singda kudol pot pikhe mahak ki Kendra gi oina tin kupangamdriba imung singda su GI seat yenthoke Tungda Lilongdagi Samurong Taba Lambi Mahakna Sengat Sagat Kiba Community Hall Miyangi Imzafam Sanberna Ditoban di Fiwam Sing Hakting na Nangin Sinke Hana Kakiba Musing na Rasniti Togduna Leide Dauriba Asi Aseng Batawi Togdi Haibadu Tabak Asina Sakiye Tuina Lau Labadi Haukiba Chahi Kayada Hana Leramba Musing na Kari Togkibagi Haibadu Sabak Pakani Haike Elected members sing sina Sarkar ki side ki Praja ki Semkat Saganaba Thadarakpa Paisa Sing Asi Manghandana Adi thabak si tauba taragadi maximum thabak tauba ngami haibadu adi Langdawal Kendra ki praja da natana Manipur gi miyam da khanganabagi tanjaduma laujabani aina taujagi ba telaba matam kharagi thabak singi manungda lamdamjigi praja singna khwaidagi appreciate tawbasi Chandranurgi tarban sembasi su amani haibadu ai thamjage Thasi tangtara mangagi numidang da Dimapur gi Municipal Council gate tagi phakiba bus driver Khongjom Bazar dagi thoksom inaw Ngarang Dimapur da aswengam yaudana tharuk lamne inaw phakibagi matang da All Manipur Night Super Driver Welfare Association na ngarang dagi samsinikiba khongjang handokre ngasi ayuk Manipur Press Club ta pangthokpa pamisinga unabada pharue hairiba driver inaw na phungnokibada mak pharubagi maram asi ye amaga masak manarambadagine makpu pharuriba kangbu aduna makoina phage khaliba mi adu oramdabadagi mak thadorkibani haire Saya di polis tapi kita masih pahal ini singgah dong ni. Pahal apa ini pahal mana? Jadi mi ulta ulta karena yang mana kita pahami bah mi buat jadi pakalan bah itu sahaja ini menunggu kewahan mana tahu sih kan mau aja. All Manipur Night Super Driver Welfare Association ke Secretary M. Jonna Phungor pada driver sing malam sadana phaba amadi ibu menungda awaba pibagi thabagasi makhata na tobiganu haike
Pangna Bazar amasung Thangal Bazar da Manipur government na parking area kakhibadagi lanai miyoy singna thaning ba mawong da gari thajinbadagi miyang ri satok chasin da apan ba uhenbat natana parking tawaga imung puramba thabak phangdaba naha chahumlom kangaung halle cabinet ki warep handokuna nauna parking area lautokpiu haina pawgi mifam pangthokre Manipur Press Club ta pangthokpa pawgi mifam aduda North East India Security Service ke Secretary Khangenbam Priyojitna Hanagi miyoy singduda government na parking area permit pibiu thabak phangdaba miyoy kaya masana sel tanjabada mating ohelu masina IMC da su lupa lakh mari manga thada kahan bangongani phungbuke haina aikoina government gi mai lenaba aikogi lenga gasda aikogi har parking na tormiba association aikogi farm mayam si mai ki dagi akoi appeal ji tokjani athubada aikogi cabinet ki hana lokiba ware badu handok piraga amukana aikogi unemployed youth sing sida khudong sabadu phangan biu Wangkhem Kendra da tam kayarak miyanggi mihut oikraba amana Andro Kendra da amuk nungsi sanana leiriba Kendra sida kanglup laiba mawda rasniti tawnuna ba kona diganu haina Andro Kendra Muslim Development Committee na fungorakle Sangam Davida pangthoki ba pawgi mifam amada committee ki president MD Fazlur Rahman Kendra sige hauzik leiriba mihutna Sahot Thaurangi Senpham Singh haina thokre lambi thong semre lam kaya mahaki mamingda onsile haina Phongdok Diwasi Kendra sida kari tauri haiba kari su khangana pangang dangang ba laibak thibani Wangkhem Kendra da minister fawba oyam laba misak amana masak naiba thabak kari tawba laikhrabagi haiba Wangkhem Kendra miyamna khangbadagi mihut fawba uhendraba amana Andro Kendra da changak laga kang naiba thabak tawbiganu haike Pawgin phum aduda committee ge advisor Kumaruddin secretary Abdul Ghaffar Sangamdari Gram Panchayat ke pradhan MD Imran Khan su saruk yakhe Bole kunyana chungthoraliba Dr. Nimai Chanluangna Kendra Sigi Honorable MLA T.S. Shyam Kumari Mathakta Minority ki fund kya lana sijina thokre amadi lam kya minority Muslim kya gi jagadagi lokshan kre haibasi aranba yumpham yaudaba wafam ni Wangkhem Kendra gi Muslim minority amadi Andro Kendra mahak ki pokfam dalaiwa Muslim minority singi damakta karigwa makhal gi development ama phawa toramdaba mahakna hauzik Nungsagi maya yaudraba matam masida mahagna Kendra sigi Muslim minority ki development tawgane haibasi aina mahaku thajabagi wangmada lei haibasi Muslim minority ki Andro Kendra ki praja punamakta haijani Bishnupur Police Commando amasung 2/5 GR gi apunba kangbu amana Manthalamkhai area da check tawada United Socialist Revolutionary Army gi member ama fare Police ki PRO gi cherol amana fagalaba mira sigmaming Thanglen John Gangte Choi Kuntra apopa lekhidraba Pautun Khai Gangte Chenkhopang Churatanpur dagini mangondagi 9mm pistol ama phangli hari Toke ge ko ani tera khongsang wi maning lekai dagi ningthaujam kunjo kowa mir amana phaduna thamlambadagi kallaba matungda ngasi Bishnupur Forest Division gi Kangbuna Langol Reserve Forest area da thadokre Bishnupur gi District Wildlife Warden Devla Lefakpamna Angi wang mada lamlaki sa uchek sing phajinduna thambiganu haike ningthaujam kunjo ko no pam digi pharaga CGM na ma lising tra fine tawaga dimitungda sithado nature habitat thado na khoi ngasi nature habitat thau sab chi wildlife warden ki order ma su yaujaraga khoi ngasi nature habitat thatu sabani Bishnupur Kendra gi ningthaukhong kha mamang lekai gi ising na thumjinduna leiriba mafam kaya lepham leitabadagi relief camp ta tangjafam loduna leiriba singda Lions Club of Ningthaukhong amadi Dikakas Education Center Ningthaukhong na chana thaknaba polam kaya yenthokre Faramaduda organization ani asigi thaupuba kaya su sargyakhe Sahi 15 rom suraba Joydas Koban ha ama sakhiba tang tarukta Raj Bhavan Imphal dagi thokibadagi hanjilakre hari mag fit manga inchi manga rom wangi mamai sangi kulei kuchuni masam tena kai manga thokiba matamda wakthangnaba machugi khongrau ama setke ti sat ama ditke Kanaguma singna mahakpu thengnarabadi Raj Bhavan da leiba Jagdish Das ta pau pibiu natraga mobile number 90890400060 natraga 038524400095 ta pau pibiu hari Port Huran bani haiba mir ama Moirang Hanuba Youth Development Club na pharaga police ta sinakri hari Huran bani haiba adu mutum inauton kawi hari club ki mir amana phongdorakpada prepaid lakpadagi lerak amadi yum singda mai thanbagi chang yamna hantakibadagi huran bagi chang hengalakle hairi
लेकाई लेकाई तो प्रीपेड लापदगी पोस्टिंग मई लेतबदगी सुमाय हुरामसिंगसिना यामना मखोगी मथौ मपांगन ओइखलाइबसे अखोगी मरी लेनबो अथॉरिटीसिनसु दम यंजनबिरगदी क्लब की साइट की नुंगाइजनीना आईएसटीवी खुदांग थमजरी हौजी मरुब पामु आर्म फोर्सेस स्पेशल पावर्स एक लौथोगदबनी हाइना सही तरा तरुक हेना चरा हेरकलबी इरोम चनु शर्मिलागी खोंजंग हंदोखरे मिखल थेंगरगनी हाइख्रे यूथ सिंगना अहम थौदांग लौदुना कांग्रेस सरकार अमुक हलक हंदुना वालौरिबा थबक सिंग लोइसिनबा अमसुंग तंगदु लेकाबा लमदम अमा ओहनसी हाइना चीफ मिनिस्टर ना फोंदोखरे अमदी मिये खरना खुदोंग चाबा लौनबा होनबदा चिंगतम अनिगी मरकता तोखाइनबा सिनबनी हाइना डेप्यूटी चीफ मिनिस्टर गायखंगम ना फोंदोखरे Asri Pangi Tabuli Basing Bamu Kahana Kurunjari.